Oktabi nupi amada yam sathina laman khumkhiba. Karmit amadi su luhongduna leminarpa chahi kunumdoi sure pakhang pharba macha ani su leire. Moi imungsi machinjak chaba nungai yaifaba imungne. Adubu Karmina khugi surgery ama torubdagi matam kharama yumdagi hendoktana yumda sum lengdana leiba matam maduda magi nupishu hanaga manadabadgumba mawng ama itaw tawre haibasi mana chingnaba horakhi. Office kakraga thengna hanjalakba adagi magi phone laptop ki password sindombasu thengnare. Masdai Karmina social media da check torubda magi nupishu moi thabak tominaba office pun manupa amaga yam nakshinnaba manba mawngda photo kapnarbasu thengnare. Matangsda Karmit chingla honkribadi maga masak sungang khangnadaba maga amuktasu thengnatriba nupasna mabu haidi Karmitpu blog su tawslamkhi. Sidaini Karmina James Bond gi role lawba horkriba. Siday mana moi imungi data plan sizinaraga F ama download torumi. Hairiba sigi app asna moi imung hek sizinariba device machanupa ani amadi sugi phone yongna moi da tharakpa message amadi moina thakiba message pumba loina Karmina magi phone dagi uba phanglame. Sidaini moi imungna hinglamba punsi mahing golai khangthek thekigidoribasi. Su na ngasai moi office pun manpa du da thaba labi debi message kenabi oinabi adai hakchang gi part sing photo kap nu pa du da thaba pumdu hojiti Karmit gi phone da loina orororo haidorgle fan chongthurgle. Aigi yumda chathajagda spoken English course aming matangda haijarumge. Admission often deep-sea guidance wangjingna English sangkhona ngangnba satr singdamak English grammar amadi spoken English ki akhanaba course ama puduna laksari tha ahum chathajagda special course asi lakliba October tang 8 asagi haujagani limited sitni satra kunthra dagi hena lawzaroi offline amadi online classes animaki kudung jab su pizari hojiki matamde English lon khangba haibsna thabak inkhang tanarbdo ijabda nakta chalu mafam singsu imgum phawhan bangam libani maramsna tumsu English mapung phana ngangbang ngam hounubagi kudung jaba si lawbi ho akupa marul gidamag screen da number state ngasimok pau phobirau makhuni na thanariba message si Karmina numit humni chukna process tawki screenshot lawba yam lawsile adai folder ka semaga area na save tawsile adai mari suban numit tagidima kamai laman khumsigi habstaida kok thadaba hore Karmit makhungdu phaglaktuna machat behek namakpaga mai nupina tokibadu maina masu ahing thengna hanjanba hore adai phone laptop suloi password sindo sidai disu ngahak leitani solangba horakhi nongmadi nang sumain theng hanjli se nang ludabli cha soi selamni nang atopun bi soi koramni ba adana hairakhi mai wasi tabda Karmina kamaina rek torongda ba male mamai phatlaisilaga suda yamna yengaga wadi amta ngangdabida minute ani chupna noog leikhi adubu nupidugi oktaba aronba sajatugi matangdadi karimta su kangthomde sigma magi hanaga manadaba mongasna su mawakal pothandre hing tumba yadre adubu Karmit ma hojik laman khumdribani sidi trailer tani su office sector ki baga Karmit magi mapon sesing lona khajik hondokpa horkle kadai de honjaliba su khanghan da leiba magi anoba yum maduda asumna Karmit na nupi du phusu phramde jaisu chedam de ngangsu ngangamde aduba mana walan ingangang da anoba saklon ama lawrak le isdi tha manga phajilakle su aroibi mathwai ware mama thoi wari haibsi Karmit su khangi kamain khangiba message dagi suna magi office ki labi da bidu da sumna message tharame ai hojik su Karmit punung siri man mong ami doktor ise thamanga phajilak tore mase aina tawzarbu karma gi phal haibdo oira male ai hanagu maga nusi chanana leibdo pamle atuna ibani gi mari se sangthara roisi lapthok narasi
asumna message tharamki thengna su thengnama mapuribani Miss Sati Savitri gi wakhallondo lakti lae adubu Miss Khalifa du sari ma chachilalaga mabu kuntini haibadum yabidori bra aidi khangde adubu karmit nadi yarui hai aduna mai nupi gyan lai khangga su karmit magi lamandu khumdana di toi dori ma plan yat pa puloi loire aduna laman khumbagi thabak paikhat pa howdore Stay mana kamay tawgida sunu office chatkrikanda mai machan pa ani do kausilaga mamana chatlami ba aron mali chat adugi matangda sitna na tamthuame aduga mana madugdamak mato kramna laman khumgadori haibadasu khanghalame aduga nabani di sigi matangda wa amda ngangthurpa yade ko hainasu khanghalame pau tabda makhuido thilabna pamchani sisu mapabungi michangda lepame Laman Khumba Numit Christmas ki ayuk ni Su Ningay da tumli Talagsida karmit Tapna jangaga Christmas ki kudol potkum Mana thani panchang na office ki nupadgo thanarama message amadi Photo nungto loina Ningtina print out torga madu Tuidokpa diary amagi mongda semaga May mon miyada Thamjillame Maduda makumda Merry Christmas thaba Judge na soy torba khaina bai jesu yauri Balo hey sida suluidri Magi aron ba message kaktang yawba customized diary dudi Kanai magi office ki staff sing adagi naknaba friends day mari mata sing da loina copy amamam piramki Mastay shu office nung Christy like radna magi mapamgi missing na phongbabu inthorki kanana sumago ansinaba pamkidre Su sarbana sare Haibi akhui badu mangai re Christmas nimit adudagi karmit amadi masan pani su yum du hanjala khidre mapana lona leiba anu yum maduda hongjin khre lai khre joint account ta hapamba karmit na tungsin jaba sel adu sitna na tengna lawthoe su sarbana sahore court na khainabagi raisu uncontested oina karmit ta grant tawkhre adubu si yongna lekha tarabasifau su ge rahugi dasadi loiramdri madudi su amadi magi labi dabi nupado office tagi manager na kokhlaki made inter work relationship ki rule thugai haiduna makhoini mag thabak tagi su suspend toruki su hojik aibu si khroda or hing khora haibi seidu hanjin ta leiramne ngasi gi sigum Kallak Penna Laman Khumkhre warisi yam leiri marak nak tadum satlaga pura laksage